Tronglaobi bom eteki thaudok thijinba hore search operation chathaduna chingnaba miyoising fagatnaba hotnari Home Minister Govindas Bisnupur district ki Tronglaobi awang laikai da chathakiba bom etekta chahi nauriba machin manau ani laikhidaba amasung apopi mamana tamthina asok apan nangkhibagi thaudok state government na National Investigation Agency NIA da sinaduna probe agency asina akanba maongda investigation chathaba haukhre Loinana Togdogata the Sienava Sing Fanavagi the Mag State Amasung Central Security Force Singna Chingamasung Tampaki Chingnaba Mapam Singda Paktaknana Search Operation Chathakhre Haina State Asigi Home Minister Govindas Konthokjamna Paumi Sing the Phongdokre Wapam Chief Minister Govindas na ngasi ayuk Imphal gi Kanglada pangthokiba Maharaja Narasinghagi Chamaga humdra taruklak suba death anniversary thoramda saruk yaba lakibada Paumi Singna hangba wahangi paukhum piraduna phongdokhibani bhangna makha taraduna high authority na thodok adugi asengba langla langjing khangdoknaba akanba moongda hotnari adubu thodok asigi akupa investigation gi matangda phongdo haiba yakhide Paumi Singna makha tana hangkiba wahangi paukhum piraduna Home Minister Govindas Konthokjamna hai laibak thiba thodok asida senari basing masak khangdoktuna phanabagi damak security force singna search operation sing Chathakhre hai ki Chingyaga tainabada khundariba khunja singna khulgi akoibada deploy tawriba Central Security Force sindoknaba dabi singi matangda paladuna Home Minister na hai deploy tawriba Central Security sing phase 9 na sindoknaba government asina khanari singi khul singda Central Security Force singaloina State Force sing nauna deploy tawna bahotnari adubu state asigi manpower watpana maram oiraga Security Force sing khudakta sindokpagi thabak sing asi matam khara thengthabani hai ki Chingkhongda Leiba Central Force sing State Force na muhut Sinlagani Govindas Singamadi Tampaki lona bambafam singda Central Force sing asi Chingthakta hongat hankhraga makhoigi leifam aduda State Force sing lehanana bahotnari adubu State Force ki masing yamna watpana khudongchadaba kaya maru mayoknari haina Home Minister Govindas Konthokjamna phongdokhre Kanglada pangthokpa Maharaj Narasimha laikhidabagi ningsing thoram yawba lakpada Paumi singna hangba wahangi paukhum piraduna Home Minister na hai Tronglaobigi thodok asi yamna laibak thibani thodok asi khwaidagi awangba thakta condemn tawi state asigi mafam khudingmakta makhal amatagi hingsa thondana hotnagadabani Tronglaobigi thodokka mari leinana hojik thijin humjin bagi thabak yamna kanna chathari chingnaba mafam singda operation chathaduna Chenariba miyoising phanaba hotnari investigation chathariba maramna hojik fawada thodok aduga mari leinana kari karamba khudam changdam phanglabage haibagi akupa waroldi phongdokhiroi haiki BSF ki jawan sikhibagi matangda kuki naga maral sinari Ukhrul district ta BSF ki jawan ama nongmaina panduna sikhibagi matangda kuki amasung naga pro ki marakta amana amada maral sinari Mongko Chepu area da mathau pangthoklingaida maikai khangdana kablakpa nongmai maru amana panbadagi laikhidraba jawan adu BSF ki Chamaga humdra suba battalion gini Mahag West Bengal dagi Mithun Mandal kawi thodok adugi matangda Kuki Civil Society Organization Working Committee Ukhrulna Tangkhul Naga singda maral sirakhi amaromda Tangkhul Nagalong Working Committee amadi Khanuithot khona Kuki CSO Working Committee gi wafam adu yaningdaba phongdokpaga loinana Mongko Chepu romdagi Tangkhul Naga singna khundariba Kamjong district ki Sarkaphung village ta Kuki khulai paibe singna nongmai kapsilakpa BSF ki jawan adu sikhibani hairi Tangkhul Naga village volunteer singna ngasi fawba Central Security Force ki personnel singda kuthaba leitri litana madi masigi akoibada kanglup ki irang thokraba matungda Kuki kulai paiba singna makhal makha kyagi attack chathaduna lakli Laikhidraba angangi photo thagatpa yaroi Tronglaobigi thodokta laikhidraba angang singi photo amadi makoibu sak takpa yaba ipau social media da thagatanaba Manipur Commission for Protection for Child Rights na khangalakli Commission gi chairperson Kaisam Pradeep Kumar na thokiba notice amagi matung ina thodok adugi matangda social media amadi digital media kharada photo amasung pau thagalakpaga mari leinana suomoto cognizance laure singjamai thongkhadagi sina phangkhiba ITP nupi amagi matangda su social media da pau amadi photo thagatpa thengnare haide CM na akampat relief camp ta satuna victim family ga unakhre lupa lakh taragi ex gracia khusinakre Haukiba April tarukta nupi oibigi ikai khumnaba manghalaba matung tamthina hatok pikraba moredagi lanjelakhiba laikhidrabi nupi masa adugi imung manungi miyoising ngasi chief minister Y Khemsana satuna hakthengnana unakhre loinana laikhidrabagi imung manungi awabada saruk yabaga loinana thodok adugi matangda lengaki maikaidagi justice phanghanana ba hotnabaga loinana imung manungda pangba yaba mateng sing pangani haina thajaba pikre
खोंचत अदुगा मरी लेना स्टेट लेंगा की माइकैदगी विक्टिम फैमिली दा लुपा लाख 10 की एक्स ग्रेसिया की सेंफमसु खुसिनख्रे ngasi खोंचत अदुगा मरी लेना चीफ मिनिस्टर न फोंदोखिबदा आईडीपी सिंह याइफनब होटनबदा अहानबा मिटयेंग थमली आईडीपी सिंह न थेंगनरिबा खुदोंग चादबसिंग असिगी मतंगदा मथौ ताबा थबक सिंह पाइखतनबगी मतंगदसु मरी लेनबसिंगदा खंगनख्रे लेंगा की माइकैदगी आईडीपी सिंह न थेंगनरिबा अवाबा कया असि लेहंदनबा मतम साना रिहेबिलिटेशन अमसुंग रीसेटलमेंट की थबक सिंह पाइखतनबा होनरी हाइन फोंदोखि अमरोमदा लाइबक थिबा थौदोगदुदा लेखिद्रबा विक्टिम फैमिली दा लुपा लाख 10 की एक्स ग्रेसिया की सेंफम खुसिनखिबा अदुगा मरी लेना इम्फाल ईस्ट की डीसीएल निबिदिताना हाइखिबदा गवर्नमेंट की माइकैदगी विक्टिम फैमिली दा जस्टिस फंगननबा लेप्तना होनरी थौदोगदुदा चेनरिबा मरालेबा मियोइसिंग अदु फादुना जुडिशियल कस्टडी रिमांडा हौजिक जेल दा लेरी हाइखि चीफ मिनिस्टर नंगसी रिलीफ कैम्प ता खोंचत पांगथोखिबा अदुगा मरी लेना आईडीपी सिंगा इंटरेक्शन अमसु पांगथोखि आईडीपी सिंगी माइकैदगी मखोइबु अथुबा मतमदा मखोइ मखोइगी मयुमदा हंजिल हननबा होटनाबियो लोइनना मोरेदा आईआरबी बटालियन अमा डिप्लॉय तौबियो हाइखि वाफम अदुदा चीफ मिनिस्टर की माइकैदगी कम्युनिटी सिंगी मरक्ता थाजनबा अमा लाखहंदुना तंगदु लैताबा पुरकनबा होटनरी हाइखि कुकी एमएलए तराना सेपरेट एडमिनिस्ट्रेशन फोंगना डिमांड तौबा ngamlaga लेमहौरिबा एमएलए यांखैना तुमिना लैसिलिबा करिगिनो निर्मला चीफ मिनिस्टर वाई खेमसाना कांगपोकपिदा चले जिरिबामदा चले हाइना थौना लैबा उलिबसी महाकी सिक्योरिटी पर्सनल सिंग अदु मिसम मियामदा सिनारबदी मिसम आइखोइसु चीफ मिनिस्टर ना चलिबा लंबी अदुदा चटपा ngamgani हाइना ट्रोंगलाउबी मिहाट की मायोक्ता ngasi लमफेल सना कैथेल दा पांगथोखिबा वाकत मिफम अमदा लमफेल सना कैथेल नुपी कांगलुप की एडवाइजर लाइसम ओंबी निर्मला ना फोंदोखरे लमफेल सना कैथेल डेवलपमेंट अथॉरिटी ना सिंदुना ngasi पांगथोखिबा वाकत मिफम अदुदा सना कैथेल गी अकोइबदा लेरिबा तोंगान तोंगान बा फुरुप कयागी मियोइ सिंगसु सरुक याखि ngasi gi wakat mifam aduda matik sadaba chief minister amadi home minister khudakta pham thadokadabani india gi proxy war khudakta lepkadabani we demand military crackdown against cookie narco terrorists go back one sided central force haina thaba placard kaya susijinaki wakat mifam aduga mari leinana laisram ongbi nirmala na makha tana haikibada Tronglaobida thokiba thodok adu yamna laibak thiba amani thodok tholiba jaga adugi manak nakna Central Force laina bom kapsinduna angang anigi punsi pikhamnakhiba haibasi Central Force ingasi thambagi wahan thok leitre Kuki MLA tarana makhoigi proof kidamak phongna songthoktuna tongan balenga kama demand tawba ngamlaga karigidamak lemhoriba MLA yangkhaina tumina laisinbagi maram karigino lemhoriba MLA sing mikap thokpa matam oire tumduna leibagi matam nate chief minister na kangpokpida chatle jiribamda chatle haina media da thauna leiba ulibasi mahaki security personnel sing adu misam da su sinabiu misam yam aikoi su chief minister na chaliba lambi adu da chatpa ngamgani tasengna lamdam asida ingtapa leire haiba taragadi security yaudana amukta chatpiu madu ngamlabadi lamdam asigi asengbalu singbani haina miyam pumbana thagat nagani Lengak ama leiri haibagi mating leina miyam gi ihul khangna thabak paikhat piu madu natrabadi Nepal da thokiba thodok adugum khoisaunaraba miyam asi fataba ngamdabadagi lamdam asidasu adugumba thodok thoklak loi hainingai leite haiki amaromda khurai ayang pali rota Leiba Youth Social Club kam Information Center gi hol da su Tronglaobida mihat ki mayokta miyamna wakat mifam Chathakhre mifam aduna Tronglaobida thodokta chenari basing phaduna matik saba serak pigadabani haina dabi tawki IRB thambadi araibani thajanaba purakpaduni mathau taribadi wai khemsan Maharaja Narasingha laikhidabagi chamaga humdra taruk lak suba mapok kumon ngasi Manipur State Archaeology na sinduna kanglada pangthokre thoramadu da chief minister Yumnam Khemsana chief guest art and culture minister KS Lokena president amasung Maharaj Narasingha Memorial Committee gi vice president RK Dhirena guest of honor oina saruk yakhi thoramadu da chief guest ki warol piraduna chief minister Y Khemsana haiki ngasigi Manipur asi semlakpada Maharaj Narsingana asoba thaudang lauki lamdam asida thokiba chahi taret khunta ko matungda bhagna kasar da satuna British ka yamna diplomatic oiba muongda tinaduna mateng lauraga lamdam asidagi awasing tan thokhibani asigumba masak naiba lusingba singasina laikhidabagi kumon lakpada lamdam asidasu irang leitaba tangdu leitaba khunai ama purakpa oirasanu haina phongdokhi thaurangi saruk ama oina lusingduna Maharaj Narsingha gi samadhina laikatuna ikai khumnaba utkhi
ꯑꯃꯔꯣꯝꯗ ꯃꯣꯔꯦ ꯇꯥꯎꯟꯗ ꯑꯥꯏꯑꯥꯔꯕꯤ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯅꯤ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯄꯨꯔꯛꯄꯗꯨꯅꯤ ꯍꯥꯏꯅ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯀꯥꯝꯄꯥꯠꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯣꯔꯦꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯦꯄ꯭ꯔꯤꯜ 5ꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕ ꯆꯠꯄꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯣꯡꯆꯠ ꯑꯗꯨꯗ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯁꯨ ꯁꯤꯑꯦꯝꯗ ꯄꯥꯎꯗꯝꯈꯤ ꯍꯥꯏꯔꯤ